ꯈ꯭ꯔꯤꯁꯇꯥꯕꯇ 1974 ꯃꯅꯤꯄꯨꯔꯅ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯈꯨꯠꯇ ꯂꯥꯟ ꯃꯥꯏꯊꯤꯔꯕꯗ ꯃꯅꯤꯄꯨꯔꯒꯤ ꯋꯥꯌꯦꯜ ꯆꯨꯞꯂꯤ ꯄꯨꯝꯕ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯈꯥꯗ ꯂꯩꯈꯤ. ꯕ꯭ꯔꯤꯇꯤꯁꯅ ꯁꯨꯄꯥꯏ ꯄꯥꯏꯁꯤꯟꯈꯤ. ꯕ꯭ꯔꯤꯇꯤꯁ ꯑꯣꯊꯣꯔꯤꯇꯤꯅ ꯆꯨꯔꯆꯥꯟꯁꯤꯡꯕꯨ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧ ꯑꯣꯏꯍꯟꯈꯤꯕ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯌꯥꯅꯤꯡꯂꯝꯗꯦ. ꯂꯣꯏꯂꯝ ꯁꯟꯗꯣꯛꯄꯁꯤꯡꯒꯤ ꯊꯧꯑꯣꯡ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯄꯦꯟꯅꯈꯤꯗꯕꯁꯤꯡꯗꯤ ꯅꯤꯡꯊꯧ ꯃꯆꯥ ꯃꯁꯨꯁꯤꯡ ꯑꯃꯁꯨꯡ ꯁꯥꯒꯩ ꯅꯥꯇꯩꯁꯤꯡꯅꯤ. ꯕ꯭ꯔꯤꯇꯤꯁꯅ ꯃꯅꯤꯄꯨꯔꯕꯨ ꯈꯨꯗꯨꯝ ꯆꯜꯂꯕ ꯃꯇꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯤꯕꯝ ꯊꯤꯅ ꯑꯁꯤ ꯑꯅꯥ ꯅꯪꯈꯤꯕ ꯑꯁꯤ ꯆꯟꯗ꯭ꯔꯀ꯭ꯔꯤꯇꯤ ꯃꯍꯥꯔꯥꯖꯀꯤ ꯃꯆꯥ ꯃꯁꯨꯁꯤꯡꯗꯅꯤ. ꯃꯈꯣꯏ ꯑꯌꯥꯝꯕꯅ ꯏꯪꯂꯦꯟꯒꯤ ꯃꯍꯥꯔꯥꯅꯤ ꯚꯤꯛꯇꯣꯔꯤꯌꯥꯒꯤ ꯃꯊꯛꯇ ꯂꯥꯟ ꯍꯧꯕꯒꯤ ꯃꯔꯥꯜꯗ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯕ, ꯑꯗꯨꯒ ꯈꯔ ꯑꯃꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯃꯄꯥꯟꯗ ꯊꯥꯗꯣꯛꯈꯤꯕ ꯐꯤꯕꯝꯁꯤꯡ ꯑꯁꯤ ꯃꯥꯌꯣꯛꯅꯈꯤꯕꯅꯤ. ꯃꯅꯤꯄꯨꯔꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯅꯤꯡꯊꯧꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯅ ꯐꯪꯖꯔꯛꯄ ꯃꯤꯌꯥꯝꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯃꯗꯤ ꯅꯤꯡꯊꯧ ꯃꯆꯥ ꯑꯃ ꯑꯣꯏꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯁꯣꯇꯣ ꯄꯨꯝꯅꯃꯛ ꯃꯠꯄꯤꯈꯤ. ꯃꯇꯨꯡꯗ ꯃꯤꯌꯥꯝꯅ ꯃꯇꯝ ꯀꯨꯏꯅ ꯀꯥꯎꯔꯨꯔꯕ, ꯅꯥꯊꯩꯗꯨꯅ ꯂꯩꯔꯨꯔꯕ ꯅꯤꯡꯊꯧ ꯃꯆꯥ ꯆꯧꯕꯤ ꯌꯥꯏꯃꯒꯤ ꯃꯆꯥꯅꯨꯄꯥ ꯆꯨꯔꯆꯥꯟꯁꯤꯡꯕꯨ ꯌꯥꯝꯅ ꯊꯥꯖꯗꯅ ꯑꯃꯁꯨꯡ ꯃꯤꯌꯥꯝꯅ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯅꯤꯡꯊꯧ ꯍꯥꯞꯈꯤꯕꯅꯤ. ꯆꯧꯕꯤ ꯌꯥꯏꯃ ꯑꯁꯤ ꯕꯣꯔꯥ ꯆꯥꯎꯕꯒꯤ ꯂꯥꯟꯗ ꯌꯥꯎꯔꯨꯕꯗꯒꯤ ꯀꯁꯥꯔꯗ ꯆꯦꯟꯗꯨꯅ ꯂꯩꯈꯤꯕꯅꯤ, ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯥꯕꯇ 1938 ꯂꯂꯥꯡꯗ ꯁꯤꯈꯤꯕꯅꯤ. ꯆꯨꯔꯆꯥꯟꯁꯤꯡ ꯈ꯭ꯔꯤꯁꯇꯥꯕꯇ 1935 ꯑꯦꯄ꯭ꯔꯤꯜ 14 ꯄꯣꯛꯈꯤ. ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯑꯣꯏꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤ. ꯃꯍꯥꯛꯄꯨ ꯅꯤꯡꯊꯧ ꯑꯣꯏꯍꯟꯅꯕꯒꯤ ꯃꯇꯥꯡꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯟꯅꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤꯗꯃꯛ ꯂꯦꯞꯇꯨꯅ ꯍꯟꯅ ꯍꯟꯅ ꯄꯨꯊꯣꯛꯈꯤꯕ ꯃꯤꯁꯛꯇꯤ ꯃꯇꯝꯗꯨꯒꯤ ꯃꯅꯤꯄꯨꯔꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯖꯦꯟꯠ ꯃꯦꯖꯔ ꯃꯦꯛꯁꯋꯦꯜ ꯁꯥꯍꯦꯕꯅꯤ. ꯃꯍꯥꯛꯅ ꯆꯨꯔꯆꯥꯟꯁꯤꯡꯒꯤ ꯄꯥꯔꯤ ꯄꯨꯔꯤ ꯑꯁꯨꯝꯅ ꯄꯨꯊꯣꯛꯈꯤ. ꯒꯔꯕꯅꯤꯋꯥꯁꯅ ꯉꯧꯕ꯭ꯔꯝ ꯁꯥꯏ ꯄꯣꯛꯏ. ꯉꯧꯕ꯭ꯔꯝ ꯁꯥꯏꯅ ꯚꯗ꯭ꯔꯁꯤꯡ, ꯚꯗ꯭ꯔꯁꯤꯡꯅ ꯅꯔꯁꯤꯡꯍ, ꯅꯔꯁꯤꯡꯍꯅ ꯚꯨꯕꯣꯟ, ꯚꯨꯕꯣꯟꯅ ꯆꯧꯕꯤ ꯌꯥꯏꯃ, ꯆꯧꯕꯤ ꯌꯥꯏꯃꯅ ꯆꯨꯔꯆꯥꯟꯁꯤꯡ ꯄꯣꯛꯏ. ꯆꯨꯔꯆꯥꯟꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯔꯕ ꯑꯣꯏꯔꯝꯃꯤ. ꯃꯄꯥ ꯆꯧꯕꯤ ꯌꯥꯏꯃꯒꯤ ꯃꯇꯝꯗ ꯂꯟ ꯊꯨꯝ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯟꯈ꯭ꯔꯦ. ꯃꯍꯥꯛꯅ ꯂꯩꯈꯤꯗꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯅꯤ ꯊꯝꯃꯝꯃꯤ, ꯂꯂꯤꯠ ꯃꯟꯖꯨꯔꯤꯒ ꯅꯤꯇ꯭ꯔꯥꯄꯇꯤꯒ. ꯂꯂꯤꯠ ꯃꯟꯖꯨꯔꯤꯅ ꯅꯨꯄꯤ ꯑꯅꯤꯒꯤ ꯃꯆꯥꯁꯤꯡ ꯑꯌꯥꯝꯕꯅ ꯌꯣꯛ ꯊꯥꯛꯄ ꯇꯧꯔꯝꯃꯤ. ꯆꯨꯔꯆꯥꯟꯕꯨ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧ ꯍꯥꯞꯂꯕ ꯃꯇꯨꯡꯗ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯖꯦꯟꯠꯅ ꯃꯍꯥꯛ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯌꯦꯡꯁꯤꯟꯕ ꯁꯦꯜ ꯊꯨꯝꯒꯤ ꯑꯋꯥ ꯑꯅꯥꯒꯤ ꯊꯧꯗꯥꯡ ꯄꯨꯝꯕ ꯂꯧꯕꯤꯔꯝꯃꯤ. ꯆꯨꯔꯆꯥꯟꯒꯤ ꯃꯃꯥ ꯄꯣꯛꯄ ꯃꯕꯨꯙꯧ ꯃꯣꯏꯔꯥꯡꯊꯦꯝ ꯔꯥꯃꯥꯅꯟꯗ ꯁꯤꯡꯕꯨ ꯑꯦꯖꯦꯟꯠ ꯁꯥꯍꯦꯕꯅ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧ ꯍꯥꯞꯂꯝꯃꯤ. ꯆꯨꯔꯆꯥꯟꯅ ꯅꯤꯡꯊꯧ ꯑꯣꯏꯅ ꯐꯝ ꯀꯥꯕꯒꯤ ꯊꯧꯔꯝ ꯈ꯭ꯔꯤꯁꯇꯥꯕꯇ 1932 ꯑꯦꯄ꯭ꯔꯤꯜ 19 ꯃꯄꯥꯜ ꯀꯥꯡꯖꯩꯕꯨꯡꯗ ꯃꯤꯌꯥꯝ ꯇꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤ. ꯚꯥꯔꯠꯀꯤ ꯕ꯭ꯔꯤꯇꯤꯁ ꯂꯩꯉꯥꯛꯅ ꯆꯨꯔꯆꯥꯟꯁꯤꯡꯕꯨ ꯃꯅꯤꯄꯨꯔꯒꯤ ꯔꯥꯖꯥ ꯑꯣꯏꯅ ꯑꯦꯄꯣꯏꯟꯠ ꯇꯧꯔꯦ ꯍꯥꯏꯅ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯖꯦꯟꯠ ꯃꯦꯖꯔ ꯃꯦꯛꯁꯋꯦꯜꯅ ꯄꯥꯊꯣꯛꯈꯤ. ꯃꯍꯥꯛꯄꯨ ꯃꯅꯤꯄꯨꯔꯒꯤ ꯔꯥꯖꯥ ꯃꯤꯡꯊꯣꯜ ꯄꯤꯕꯒ ꯂꯣꯏꯅꯅ ꯒꯟ ꯁꯦꯂꯨꯠ 11 ꯄꯤꯈꯤ. ꯂꯣꯏꯅꯅ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯃꯦꯖꯔ ꯃꯦꯛꯁꯋꯦꯜꯕꯨ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯀꯤ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯍꯥꯞꯈꯤ. ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯔꯥꯖꯥ ꯆꯨꯔꯆꯥꯟꯁꯤꯡ ꯑꯃꯁꯨꯡ ꯔꯥꯖꯀꯨꯃꯥꯔ ꯙꯦꯒꯦꯟꯗ꯭ꯔ ꯑꯅꯤꯕꯨ ꯃꯥꯌꯣ ꯀꯣꯂꯦꯖ ꯑꯖꯃꯔꯗ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯊꯥꯔꯝꯃꯤ. ꯃꯥꯌꯣ ꯀꯣꯂꯦꯖ ꯑꯁꯤ ꯃꯇꯝꯗꯨꯒꯤ ꯄ꯭ꯔꯤꯟꯁꯂꯤ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯅꯤꯡꯊꯧ ꯃꯆꯥ ꯃꯁꯨꯁꯤꯡꯇꯒꯤ ꯑꯣꯏꯕ ꯃꯍꯩ ꯇꯝꯐꯝ ꯁꯪ ꯑꯣꯏꯔꯝꯃꯤ. ꯆꯨꯔꯆꯥꯟꯕꯨ ꯃꯍꯩ ꯃꯁꯤꯡ ꯇꯝꯍꯟꯕꯒꯤ ꯕ꯭ꯔꯤꯇꯤꯁ ꯁꯔꯀꯥꯔꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯤ ꯃꯍꯥꯛꯄꯨ ꯂꯩꯕꯥꯛ ꯉꯥꯛꯂꯣꯟꯒꯤ ꯅꯤꯌꯣꯝ ꯅꯤꯡꯊꯤꯅ ꯇꯝꯕꯤꯗꯨꯅ ꯃꯇꯤꯛ ꯆꯥꯕ ꯂꯩꯉꯥꯛꯄ ꯑꯃ ꯑꯣꯏꯕ ꯉꯝꯍꯟꯕ ꯑꯁꯤꯅꯤ. ꯃꯥꯌꯣ ꯀꯣꯂꯦꯖꯇ ꯈ꯭ꯔꯤꯁꯇꯥꯕꯇ 1901 ꯐꯥꯎꯕ ꯆꯍꯤ 6 ꯇꯝꯂꯤꯉꯩ ꯃꯅꯨꯡꯗ ꯆꯨꯔꯆꯥꯟ ꯑꯐꯕ ꯃꯍꯩ ꯃꯁꯤꯡ ꯀꯌꯥ ꯇꯝꯁꯤꯟꯕꯒ ꯂꯣꯏꯅꯅ
polo, hockey, football amadi cricket na singba masana kayadasu thawai yaurami. Mahakna Ajmerda leiringaida Rajput ningthau masa singasu yamna khangnarakhi. Loinana ahena thoi tanabagi medal kaya su phanglakhi. Kristapta 1995 tarukta Maharaj Sar Nipendra Narayan Bahadur Medal 1958 amada Irregularity and Punctuality Medal amasung 1958 amada Maharaj Umod Singh Bahadur of Kotala Medal for Highest Aggregate na chingba manamathum kaya su phanglakhi. Mayo College ta mahi mapung phana tamlaba matungda Nifumari suba Gurkha Rifles ki Captain J.R. Nutalbu Rajagi chahi manga Twitter oinaba Bharat Sarkar na appoint torame. Kristapta 1958 amada Bharat Sarkar na native state singi Prince Singbo military training phanghannabagi pandamda Imperial Cadet Corps ICC Dehradun da lingkhatki. Sursan Singh so Kop asida yauduna military warfare gi training phanglame. Mahaki mahiroi oiringai gi matamda political agent tagi Manipur gi administration gi maramda tamnabagi khudong chaba kaya phangkhe. Mahi masing mapung phana loisellaba matungda Sursan Kristapta 1958 ta Manipur da thorakhe. Kristapta 1958 amada matamdugi Bharat ki Viceroy oiramba Lord Curzon na Manipur da lakpa matamda Sursan Singh yamna angang oiri. Maram maduna leibaki wayal thauda da yawba ngamdre. Yamna maruoina akhannaba darbar amada British ki political agent masamakna Lord Curzon saheb ta naha oiriba Manipur gi ningthauduni haina Sursan bu sak takhe. Numit aduda Viceroy na British lengak ki matang da wa ngangkhe. Mahakna Manipur gi maramda suhaikhe. India government na Manipur gi tungidamak khallaga naha oiriba raja sibo hapane. Mahak matik chana mahimasing tambal oiraduna Manipur da halakle. Manipur gi miyamga amukhana unare. Mahak leibaki lengak longe amasung afaba misak ama oina miyamu nungsiba ngambagi matik magun yauna pumnamak tambal oire. Maram mama hektada mahakna lengak pa ama oina British government ki mateng pamlabasu pinaba sem saduna leiri. Asumna Lord Curzon na Raja amasung Manipur gi miyamda thajaba phongdokhe. Raja Sursan Singh gi masin manau nupa mari aduga nupi anini. Kristapta 1958 ki Me 15 da Raja Sursan da lengak sinaba matamda mayamba ahal Dumra Singh Senapati bo Manipur State Darbar gi member ama oina khalame. Mahak matam maduda chahi 35 sure. Mangonda wayel loisang gi thodang su sinarame. Dumra Singh Mathauna Maro Singh leiba lebaki chaukat thorang da thawai yaujaba misak amane. Mahak na pangthok lamba thauda singbu sakhangduna British Sarkar na mahakpo Raja Mingthol pirame. Aduna miyam na mabo Raja Dumra Singh haine khangnai. Ani suba mayamba Rajkumar Dimba Singh na mayamba Dumra Singh na Kristapta 1958 June gi tarik kunda laikhidraba matungda Senapati oikhe. Ahum suba mayamba Rajkumar Chandrahas Khurai lakpaso Kristapta 1958 da sikhe. Mamati nadaba mayamba Rajkumar Digendra Singh Sursanga Mayo College ta lairik taminarakpa sibuna Sairap Court ki member haplame. Digendra leibak ngakpa wayal thauda da hiningdaba phaurakhtuna tokcharage haina tokhe. Matungda mahakpo Haisnam Gopal ko nupa amana hatkhe. Sursan Singh gi mache ahalna Khurai leimani. Mahak angom ningthau
Sairap Court ki President Sueba Ngom Tom Chauga luhongki atopa mache takon sanadi luhongdringai da siki Chatnavi waina Manipur gi Maharaj Singh na nupi taruk luhongduna leurame Sursan Singh so nupi taruk luhongki ahan banupi na Maharani Ngangbam Dhana Manjuri ni Ani Subarani Chinga Kham Sama Sakhi Ahum Subarani na Priyo Sakhi Mari Subana Rani Sita Manjuri Manga Subana Rani Hobam Lilavati Amasung Taruk Subana Rani Maisnam Subadani ni Raja Surzan Singh na Sahi Kunga Mathoi Suba Lisinga Magatamapan Supna Tarukta Ngangbam Dhana Manjuri Luhongduna Maharani Hablame Mahakna Masanupi Manga Poi Tampasana Sana Tombi Sana Ibe Tombi Amasung Binodini Miyamna Nungsibi Sana Kaunaba Sini Chursana Krista Palisinga Magatamapan Supna Nipanda Ani Subarani Galuhongke Mahakna Masanupa Ahum Bodhachandra Singh Priya Bhatta Singh Amasung Ghanendrajit Singh Elias Kerasanani Lisinga Magatamapan Tarani Thoida Ahum Subarani Luhongke Masanupi Aniga Nupa Magapoi Tej Manjuri Bhubaneswari Amasung Joy Singhni Mari Subarani Sita Manjuri di Macha Pokte Manga Subarani na Lokendra Singh Poi Taruk Subarani na Masanupa Amaga Masanupi Amaga Lokendra Bir Singh Amasung Jadevendra Priya Poi Anglo Manipur War Thokraba Matung Manipur gi Ningtamba Mangkraba Matung Sahi Tarataruk Manipur gi Lengak British na Paishinke British na India gi Lengak Mawong Manipur da Pansinduna Chalairame Land Survey Land Revenue Amasung Makhal Kaya gi Tax Lauba Manipur da Hudoke Mahi Tampam Sang School Police Court na Singba Kaya Lingkhatke Loinana Kungangi Lam Singda Chaukidari System Chanahanke Lambi Thong Ana Layang Sang Kaya Semgatke Chingilam Singbo Tongan Banyom Amagi Makhada Chathaduna Tampaki Lam Singa Manadabalingak Lehelami Krista Palising Magatamapan Supna Taret Me Taramanga Raja Sursan Singh na Chahi Kunithoi Subada Eastern Bengal Amasung Assam gi Lieutenant Governor Sir Lancelot Harina Manipur gi Leibak Ngakpagi Thodang Sursan Singh da Sinake Ningthau Phambal Kabagi Thauram Manipur gi Chatnavi Matungina Pangthokhe Adubo Chingilam Singh de Mahaki Mityeng dagi Tam na Thamke Amasung Political Agent na Control Tohanke Manipur State ki Administration Amasung Management ki Anobarul Kaya Semke Lo Sigi Makhada Manipur State Darbar Semke Raja Sursan Singh na Darbar Sigi President Aduga Assistant Political Agent ICS na Vice President Ohenke Atopa Member Tarukamaso British Government na Raja Amasung Political Agent ki recommendation matungina appoint Taurame Ahanba Manipur State Darbar gi Member Singh de Ras Kumar Dhumra Singh Pandit Bindu Madhop Sastri M. Tamra Singh S. Ibungo Chauba N. Yaiskul Lakpa Amasung N. Gokul Singh Makhoi Singh Asini Rajana Tampaki Lam Singh da Leibak Ngakpagi Thodang Laurame Masida Darbar na Mateng Panglame Darbar na Khanaduna Laurak Pawarep Raja ga Ayaba Lauraba Matungda Political Agent Tathagani Darbar gi Member Singh Asi Raja gi de facto Minister Singh ni Haina Lobaya Darbar Asi Puran Sinthi Amasung Mihat Mipun gi Wayal Waisang Amasu Oirame Darbar na Mara Laiba Miyoi Singh gi Sairak Lauthok Pangame Adubu Chahi Manga dagi Tadana Kaisum Sangda Thamnaba Sairak Piba Tarabadi Raja gi Ayaba Logadabani Aduga Shibagi Sairak Piba Oiragana Governor gi Ayaba Logadabani Political Agent ki Ayaba Matungina Rajana Kanagum Amagi Maral Ngak Piba Natraga Bisara Amuk Hana Yengsin Biyo Haibangame Krista Palising Magachamapan Tarataruk Tagidi Ningthaubo Darbar gi President Ohen Kidre
British Sarkar gi ICS officer amabu President of Manipur State Darbar haptuna ching amasung tam animaki administration yengsin hankre. State ki financial administration amasung budget show mahakna yengsin hankre. Kristapta lising amaga samapan kundagi Kristapta lising amaga samapan nifutaret fauba Manipur gi lairik laishu haiba miyoi kaya Darbar gi member oina yohan ke. Makhoi gi manungda panba yaba kharade S. Samarendra Singh, Ripon College, Kolkata ki graduate, Maharaj Kumar Priyavrat Singh, Allahabad University ki graduate, L. Ibungohal Singh, Kolkata University ki law graduate, S. Nodia Chand, Presidency College, Kolkata ki graduate, W. Yumjao Singh, Government College, Dhaka ki FA, W. Chauba Singh, Kolkata University ki graduate, M. Radha Mohan Singh, Kolkata University ki graduate, amasung A. Ibotomcha Singh, Murari Chand College, Sylhet ki graduate, asina Singh bani. British na Bharat ki ningthau macha Singh bo makhoi gi mahi masing tambiba gi mawong amasung training piba gi pandam de. Loilam sandokpa makhoi gi chanavi loan amasung lebak ngak loan pamhanba. Loinana British princely state singi maramda wakal lo sing piduna British ki pak chauraba empire asibo thajahan mani. Asigumba makhal gi education amadi training phanglaba Churchan Singh British ki mateng kaya pangduna British empire asibo thajaba utke. Prithivi gi ahan balanjauda Manipur gi rajana British ki kanagadaba mateng kaya pikhi. Sipoi gi double company Mesopotamia da mathau tauhanba. Ambulance car mari land da mathau tauhanba. Fighter plane lainabagi damak lupa lising kunithoi ga chamnga mateng pangkhiba. Amasung tribal labor corps lising ani France da mathau tauhankhiba asina chingmani. Manipur gi ahan manupi lan gi matamda British government tamasung Manipur state darbar gi mayokta forced labor talk na bakhungjang kaya sangsen kre. Taseng badi lalup chemduna minai nai thangi chatnavi thamba si mamangda Kristapta lising amaga chanipan maribudrani thoida muthat khrabani. Adugo Kristapta lising amaga chamapan supna marida amuk khanna Imphal gi mafam kharada thamjilakhibani. Pothang system asi mong marida chalairami. Lambi semba amadi turen khongnungna chingba tengbada sel laudana miyamna thabak suba yawgadabani. Leibaki phamnaiba singna lam chatpada mafam dugi khunja singna sel laudana makoina purakpa mapot masai sing adu thangadabani. Yarek santri amasung amin chakthak pigadabani. School gi yumthak amadi sambalna chingba sel laudana mafam adugi miyamna semjingadabani. Asumna pothang lalup ki chanavi asina awaba amadi khudong sadaba kaya mayokna halami. Manipur state darbar lingkraba matungda miyamna asigumba chanavi asi phongna singnaba horakhi. Khudam moina Kristapta lising amaga chamapan tarahumdoi gi August thada Thaubalda miyamna school semjilu yakhide. Darbarna notice thaduna Chaukidar manga amasung khulakpada school sang semjilu yadabagi maram pinaba kauki. Makoina laktrabada darbar gi judicial member na makhoi bo phanaba yathang pikhi. Amasung Chaukidar singbo lupa tara fine thihanki. Thawalda natana Bisenpur, Pochangbam amasung Loktak Pat ki mafam singdasu Pothang Begar gi mayokta khungjang kaya changsinki. Kristapta lising amaga chamapan tarahumdoi gi November da Assam gi Chief Commissioner Manipur da lakhi miyam gaunaki. Kristapta lising amaga chamapan taramari gi January thada Chief Commissioner na forced labor asi pumut muthatnaba state darbar da hudokhi. Mamai thangda Assam government na darbar na lauramba dharmaga mari leinaba senkhai khudingmak lauthokhi. Kristapta lising amaga chamapan kungi July August ta chengi mamal asi atiya pakna wangkhalakhi. Masida Imphal gi mi kharana bazar boycott ki khongjang changsinnaba lepnakhi. Makhoi gi manungda Seram Kala, Sorok Khaibam Gulamjat, Sorok Khaibam Lolito,
ꯍꯧꯕꯝ ꯊꯝꯕꯧ ꯁꯦꯂꯨꯡꯕ ꯃꯈꯣꯏꯅ ꯃꯔꯨꯑꯣꯏꯕ ꯂꯨꯆꯤꯡꯕꯁꯤꯡꯅꯤ꯫ ꯈꯣꯡꯖꯪ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯆꯦꯡ ꯂꯂꯣꯟꯕ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯑꯦꯖꯦꯟꯠꯁꯤꯡꯅ ꯃꯄꯥꯟꯗ ꯆꯦꯡ ꯊꯥꯗꯣꯛꯅꯕ ꯆꯦꯡ ꯂꯩꯁꯤꯟꯕ ꯊꯤꯡꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯆꯦꯡꯁꯤꯡ ꯑꯁꯤ ꯑꯁꯥꯝ ꯑꯃꯁꯨꯡ ꯅꯥꯒꯥ ꯍꯤꯜꯁꯅꯆꯤꯡꯕ ꯌꯨꯝꯊꯪꯅꯕ ꯄ꯭ꯔꯣꯚꯤꯟꯁꯁꯤꯡꯗ ꯑꯌꯥꯝꯕꯅ ꯊꯥꯕꯅꯤ ꯑꯃꯁꯨꯡ ꯃꯄꯥꯟꯗ ꯊꯥꯗꯣꯛꯅꯕ ꯁꯤꯟ ꯂꯥꯡꯕ ꯑꯁꯤ ꯃꯔꯋꯥꯔꯤ ꯂꯂꯣꯟꯕꯁꯤꯡꯅ ꯇꯧꯕꯅꯤ꯫ ꯈ꯭ꯔꯤꯁꯇꯥꯕꯇ 1905ꯗ ꯈ꯭ꯋꯥꯏꯔꯝꯕꯟꯗ ꯃꯔꯋꯥꯔꯤ ꯗꯨꯀꯥꯟ 19 ꯈꯛ ꯂꯩꯔꯝꯕ ꯑꯗꯨ ꯈ꯭ꯔꯤꯁꯇꯥꯕꯇ 1910ꯗꯗꯤ 40 ꯁꯨꯔꯦ꯫ ꯃꯈꯣꯏꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯆꯦꯡ, ꯍꯋꯥꯏ, ꯃꯣꯔꯣꯛ, ꯂꯁꯤꯡ, ꯉꯥꯅꯆꯤꯡꯕ ꯄꯨꯝꯅꯃꯛ ꯂꯩꯁꯤꯟꯗꯨꯅ ꯒꯣꯗꯥꯎꯟꯗ ꯄꯩꯁꯤꯟꯈꯤ꯫ ꯑꯁꯨꯝꯅ ꯃꯔꯋꯥꯔꯤꯁꯤꯡꯅ ꯊꯥꯅꯤꯡꯕ ꯃꯃꯜꯗ ꯄꯣꯠ ꯆꯩꯒꯤ ꯃꯃꯜ ꯂꯦꯞꯇꯨꯅ ꯑꯔꯥꯟꯕ ꯑꯔꯨꯝꯕ ꯑꯣꯟꯅꯕ ꯎꯄꯥꯏ ꯁꯤꯖꯤꯟꯅꯗꯨꯅ ꯂꯝꯗꯝꯁꯤꯒꯤ ꯂꯂꯣꯟ ꯏꯇꯤꯛ ꯃꯆꯥ ꯃꯆꯥ ꯇꯧꯖꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯌꯥꯝꯒꯤ ꯏ ꯆꯨꯞꯈꯤ꯫ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯇꯨꯅ ꯈ꯭ꯔꯤꯁꯇꯥꯕꯇ 1910ꯒꯤ ꯁꯦꯞꯇꯦꯝꯕꯔ 22ꯗ ꯃꯄꯥꯜ ꯀꯥꯡꯖꯩꯕꯨꯡꯗ ꯕꯖꯥꯔ ꯕꯣꯏꯀꯣꯠꯀꯤ ꯈꯣꯡꯖꯪ ꯍꯧꯈꯤ꯫ ꯃꯐꯝ ꯈꯨꯗꯤꯡ ꯆꯦꯖꯥꯏ ꯆꯥꯏꯗꯨꯅ ꯃꯤꯌꯥꯝꯗ ꯊꯣꯛꯂꯤꯕ ꯁꯦꯜ ꯊꯨꯝꯒꯤ ꯑꯋꯥꯕ, ꯄꯣꯠꯀꯤ ꯃꯃꯜ ꯇꯥꯡꯕꯒꯤ ꯑꯃꯁꯨꯡ ꯂꯩꯒꯦ ꯐꯪꯗꯕꯒꯤ ꯃꯔꯝꯗ ꯋꯥꯈꯜ ꯇꯥꯍꯟꯈꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯃꯔꯋꯥꯔꯤ ꯂꯂꯣꯟꯕꯁꯤꯡꯕꯨ ꯈꯨꯡꯒꯪꯗꯒꯤ ꯇꯥꯟꯊꯣꯛꯅꯕ ꯈꯪꯍꯟꯈꯤ꯫ ꯃꯄꯥꯟꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯄꯣꯠ ꯆꯩ ꯐꯤꯔꯣꯜꯒꯤ ꯃꯃꯜ ꯍꯟꯊꯍꯟꯅꯕꯁꯨ ꯆꯦꯖꯥꯏ ꯑꯁꯤꯗ ꯄꯟꯈꯤ꯫ ꯁꯦꯞꯇꯦꯝꯕꯔ 15ꯗ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕꯁꯤꯡꯅ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯗꯔꯕꯥꯔꯒꯤ ꯈꯨꯠꯊꯥꯡꯗ ꯖꯨꯗꯤꯁꯤꯌꯦꯜ ꯃꯦꯝꯕꯔꯗ ꯄꯦꯇꯤꯁꯟ ꯑꯃ ꯂꯥꯟꯈꯠꯈꯤ꯫ ꯄꯦꯇꯤꯁꯟ ꯑꯗꯨ ꯏꯪꯂꯤꯁꯇ ꯏꯕꯅꯤ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯁꯦꯜ ꯊꯨꯝꯒꯤ ꯁꯣꯛꯂꯕ ꯐꯤꯚꯝ ꯑꯗꯨ ꯅꯩꯅꯗꯨꯅ ꯏꯕꯅꯤ꯫ ꯈꯣꯡꯖꯪꯂꯣꯏꯁꯤꯡꯅ ꯄꯥꯝꯂꯤꯕ ꯄꯥꯟꯗꯝꯗꯤ ꯃꯔꯋꯥꯔꯤ ꯂꯂꯣꯟꯕꯁꯤꯡꯅ ꯄꯣꯠ ꯆꯩ ꯂꯩꯁꯤꯟꯕ ꯊꯤꯡꯕ ꯑꯃꯁꯨꯡ ꯈꯨꯡꯒꯪꯁꯤꯡꯗꯒꯤ ꯃꯈꯣꯏꯕꯨ ꯄꯨꯊꯣꯛꯈꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯃꯔꯋꯥꯔꯤ ꯗꯨꯀꯥꯟꯁꯤꯡ ꯊꯤꯡꯖꯤꯟꯈꯤ꯫ ꯅꯍꯥꯁꯤꯡꯅ ꯗꯨꯀꯥꯟꯗ ꯅꯨꯡ ꯂꯪꯁꯤꯟꯈꯤ꯫ ꯁꯒꯣꯜ ꯇꯣꯡꯗꯨꯅ, ꯁꯥꯏꯀꯜ ꯊꯧꯖꯤꯟꯗꯨꯅ ꯕ꯭ꯔꯤꯇꯤꯁ ꯔꯤꯖꯥꯔꯚꯇ ꯆꯪꯁꯤꯟꯈꯤ, ꯆꯦꯟꯁꯤꯜꯂꯛꯄꯁꯨ ꯌꯥꯎꯈꯤ꯫ ꯃꯤꯌꯥꯝꯅ ꯀꯩꯊꯦꯜ ꯐꯝꯕꯁꯤꯡ ꯇꯥꯟꯈꯥꯏꯈꯤ꯫ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯖꯦꯟꯠꯅ ꯄꯨꯂꯤꯁ 9ꯕꯨ ꯑꯍꯤꯡꯗ ꯕꯖꯥꯔ ꯉꯥꯛꯍꯟꯈꯤ꯫ ꯃꯍꯥꯛꯅ ꯗꯔꯕꯥꯔ ꯃꯦꯝꯕꯔꯁꯤꯡ ꯑꯃꯁꯨꯡ ꯅꯤꯡꯊꯧꯗ ꯑꯔꯥꯟꯕ ꯇꯧꯕꯁꯤꯡꯕꯨ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕ ꯇꯛꯁꯤꯟꯈꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅ ꯃꯤꯌꯥꯝꯗ ꯃꯤꯅꯨꯡꯁꯤ ꯐꯥꯎꯈꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯍꯤꯟꯗꯨ ꯑꯃꯁꯨꯡ ꯃꯨꯁꯂꯤꯝ 2,000ꯃꯨꯛꯅ ꯃꯍꯥꯔꯥꯖ ꯁꯨꯔꯆꯥꯟꯒꯤ ꯀꯣꯅꯨꯡꯗ ꯊꯣꯝꯖꯤꯜꯂꯛꯇꯨꯅ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯅꯕ ꯍꯥꯏꯖꯈꯤ꯫ ꯀꯣꯅꯨꯡꯒꯤ ꯁꯅꯊꯣꯡ ꯃꯅꯥꯛꯇ ꯀꯩꯊꯦꯜ ꯑꯃ ꯍꯥꯡꯅꯕ ꯍꯥꯏꯖꯈꯤ꯫ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯗꯤ ꯃꯤꯌꯥꯝꯅ ꯄꯨꯝꯊꯤꯡ ꯊꯤꯡꯖꯤꯟꯈ꯭ꯔꯦ꯫ ꯃꯁꯤ ꯑꯣꯛꯇꯣꯕꯔ ꯊꯥ ꯐꯥꯎꯕ ꯆꯠꯊꯈꯤ꯫ ꯑꯣꯛꯇꯣꯕꯔ 16ꯗ ꯃꯤ 40ꯃꯨꯛꯅ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯖꯦꯟꯠꯀ ꯃꯥꯒꯤ ꯔꯦꯖꯤꯗꯦꯟꯁꯤꯗ ꯎꯅꯕꯗ ꯃꯈꯣꯏꯒꯤ ꯈꯣꯡꯐꯝ ꯑꯃꯠꯇ ꯍꯣꯡꯗꯅ ꯃꯔꯋꯥꯔꯤꯁꯤꯡ ꯇꯥꯟꯊꯣꯛꯈꯤꯒꯗꯕꯅꯤ ꯍꯥꯏꯅ ꯇꯛꯁꯤꯟꯈꯤ꯫ ꯕ꯭ꯔꯤꯇꯤꯁ ꯒꯚꯔꯟꯃꯦꯟꯠꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯔꯝꯗ ꯊꯤꯖꯤꯟꯕ ꯍꯧꯔꯛꯈꯤ ꯑꯃꯁꯨꯡ ꯆꯨꯔꯆꯥꯟ ꯃꯍꯥꯔꯥꯖꯀꯤ ꯈꯨꯠ ꯈꯔ ꯆꯪꯉꯝꯕ ꯊꯦꯡꯅꯩ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯁꯤ ꯇꯥꯟꯅꯔꯛꯄꯗꯒꯤ ꯃꯍꯥꯔꯥꯖꯅ ꯅꯕꯦꯝꯕꯔ ꯊꯥꯗ ꯃꯤꯌꯥꯝꯅ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜ ꯀꯥꯕꯤꯔꯛꯅꯕ ꯈꯪꯍꯟꯈꯤ꯫ ꯃꯁꯤꯗ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪꯂꯣꯏꯁꯤꯡꯅ ꯌꯥꯝꯅ ꯄꯦꯟꯅꯔꯝꯗꯦ꯫ ꯑꯗꯨꯅ ꯅꯨꯄꯥꯁꯤꯡꯇꯃꯛ ꯀꯩꯊꯦꯜ ꯀꯥꯔꯛꯅꯕ, ꯅꯨꯄꯤꯁꯤꯡꯗꯤ ꯀꯥꯔꯛꯇꯅꯕ ꯂꯦꯞꯅꯈꯤ꯫ ꯃꯁꯤꯗꯒꯤ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯗ ꯅꯨꯄꯥ ꯀꯩꯊꯦꯜ ꯐꯝꯕ ꯍꯧꯈꯤꯕꯅꯤ꯫ ꯃꯍꯥꯔꯥꯖꯅ ꯈꯣꯡꯖꯪꯒꯤ ꯃꯀꯣꯛ ꯑꯣꯏꯔꯤꯕꯁꯤꯡ ꯐꯥꯍꯟꯈꯤ ꯑꯃꯁꯨꯡ ꯖꯦꯜꯗ ꯊꯥꯖꯤꯟꯈꯤ꯫ ꯑꯗꯨꯕꯨ ꯈꯣꯡꯖꯪꯗꯤ ꯃꯈꯥ ꯆꯠꯊꯈꯤ꯫ ꯃꯍꯥꯔꯥꯖꯅ ꯌꯥꯁꯤꯟꯅꯕ ꯑꯃ ꯄꯨꯔꯛꯅꯕ ꯃꯍꯥꯕꯂꯤꯗ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯅꯕ ꯁꯤꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯤ 500-600 ꯇꯤꯟꯈꯤ꯫ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯖꯦꯟꯠ ꯁꯤꯑꯣ ꯀ꯭ꯂꯥꯔꯛꯅ ꯃꯤꯌꯥꯝꯗ ꯄꯥꯎꯗꯝꯈꯤ꯫ ꯑꯅꯧꯕ ꯂꯧꯔꯣꯛ ꯄꯟꯊꯥ ꯂꯥꯛꯂꯕꯅꯤꯅ ꯖꯅꯨꯋꯥꯔꯤ ꯊꯥꯗꯗꯤ ꯂꯧꯃꯤꯁꯤꯡꯅ ꯀꯩꯊꯦꯜ ꯀꯥꯗꯨꯅ ꯃꯈꯣꯏꯒꯤ ꯄꯣꯠꯊꯣꯛ ꯌꯣꯟꯕ ꯄꯥꯝꯂꯦ꯫ ꯈ꯭ꯔꯤꯁꯇꯥꯕꯇ 1918ꯒꯤ ꯖꯅꯨꯋꯥꯔꯤ 5ꯗ ꯅꯨꯄꯤ 3,000ꯅ ꯀꯩꯊꯦꯜ ꯀꯥꯕ ꯍꯧꯈꯤ ꯑꯃꯁꯨꯡ ꯕꯖꯥꯔ ꯕꯣꯏꯀꯣꯠ ꯑꯗꯨ ꯂꯣꯏꯁꯤꯟꯈꯤ꯫ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯗꯔꯕꯥꯔꯅ ꯃꯔꯥꯜ ꯂꯩꯔꯦ ꯍꯥꯏꯕ ꯃꯤꯁꯤꯡ ꯐꯥꯗꯨꯅ ꯀꯩꯁꯨꯝꯁꯪꯗ ꯊꯝꯈꯤ꯫ ꯈꯣꯡꯖꯪꯂꯣꯏ 10 ꯑꯃꯗꯤ ꯂꯨꯄꯥ 10-10ꯒꯤ ꯐꯥꯏꯟ ꯊꯤꯍꯟꯗꯨꯅ ꯊꯥꯗꯣꯛꯄꯤꯈꯤ꯫
Manipurgi Hindu amusung Muslim lising ani mukna Maharaj Sursangi konungda thomjillaktuna thokliba irang asigi matangda mityeng changbinaba haijaki konungi sanathong manakta kaithel ama hangnaba haijaki khwairamban kaithende miyamna pumthing thingjankhre masi October tha phawba chathaki October 16 ta mi marifu mukna political agent ka magi residency da unabada makoigi khongpham amatta hongdana marawari sing tanthok khigadabani haina taksinke British government na hiramasi maramda thijanba haurakhe amasung Churchan Maharaj ke khut khara changamba thengnai haina phongdokhe masi tanarakpadagi Maharaj na November thada miyamna khwairamban kaithel kabiraknaba khanghankhe masida khongjang changsilliba khongjang loi singna yamna penaramde aduna nupa sing tamak kaithel karaknaba nupi singdi karaktanaba lepnakhi masidagi khwairamban kaithel da nupa kaithel phamba hokhibane Maharajna khongjangi makok oiriba sing phankhe amasung jail da thajinkhe adubu khongjangdi makha chathakhe Maharajna yasinnaba ama puraknaba Mahabali da mifam ama pangthoknaba silami maduda mi changa satruk lom tinkhe political agent CEO Clark na miyamda paudamkhe anuba lorok pantha laklabanina January thadadi lomi singna kaithel kaduna makhoigi pothok yonba pamle Krista Rising amaga chamapan kunmathoigi January mangada nupi lising ahumna kaithel kaba hauke amasung bazar boycott adu loisinke Manipur state darbarna mara leire haiba mi sing phaduna kaisum sangda thamke khongjang loi kunnamadi lupa tara gi fine thihanduna thadok piki Prithvi gi ahan balanjao gi matamda Manipur gi kuki singna Sursan Maharaj amasung British ki mayokta irang horakpa matamda Burma Military Police amasung Assam Rifles ki apunba force na Joint Military Operation chathaki maduda Maharaj Sursan na mateng yamna pangkhe mahakna chinganaknaba mafam sing Thongjau Maklang Irengban Sugno Hairok amasung Tengnopalda police outpost sing thamkhe Dampi village da operation chathaba matamda Maharaj masamak yauduna irang laksinke madudagi Churchan Maharaj pu dampi ngamba haina khangnakhe India government na Imphal dagi mau phauba lambi semnaba thorang paikhatkhe Ukhrul Tengnopal amasung Sursanpur Hill Division ahum hangdokhe Bharat ki Viceroy Lord Chelmsford na Raja Sursan Singh da Maharaja amasung CVE haiba title sing lanthokhe Maharaj Sursan na England gi Royal Princess Singh da so yamna nungsinana loinarame mahak Chamber of Indian Princess ki members oirame British na so Maharaj ki saukhat thorang gi maramda mateng yamna panglame Maharaj ki damak anauba konung ama sabirame anauba Govindaji gi mandir ama anauba konung gi manungda sabirame political agent ki anauba residency building ama su sarame kaithel sang nauna semjilame dukan anauba saduna dukandar singda phamhalame Kangchup water supply hodoklame hospital amasung dispensary sing su sarame Imphal bu sahar oina semgatnaba Imphal town fund linkhatkhe electricity gi supply so lising amaga chamapan kuntrani thoide sagatke Bharat ki Viceroy Lord Irwin na lising amaga chamapan kuntrama thoida magi nupi amasung macha nupi eniwit kaloinana Manipur da lakhe Maharaj na mahakpu taram na okhe Lord Irwin wakhal losing leiba British masane mahakna Manipur bu Switzerland of East haina singtharame
Lord Curzon Manipurda laklamba matamda sagol tongduna kasardagi yorakhiba adu handak Lord Irwin na lakpa sidadi motor car tongduna Kohima phauduna lakhi mahakpu okpagi miyam tinba thoram aduda Lord Irwin na Maharaj Chursan bu yamna thagalami Krisapta lising amaga chamapan kunthra marida Chursan Maharaj ta Knight Commander of the Star of India KCSI haiba mingthol asi pirami asigumba mingthol asi Manipurna British ki mekha pondringe lising amaga chanipan marifuda Maharaj Chandrakriti da supiki Chursan Maharaj na lising amaga chamapan kunthani thoida Manipur State Darbar gi khuthangda kabo bhelibo amuk khanna Manipur da hanjinnanaba India government ta wakalami Masi India government na khanaki adubo Governor General na reject torakhi Lising amaga chamapan kunthra mapanda Prithivi gi ani subalanjau horokpa matamda Maharaj Chursan na sel thumgi mateng pangani haina British ta thajaba piki Lising amaga chamapan nifuda mahakna British ki damakta Manipur gi miyam amasung darbar gi mahut sinduna lupa lising marifu manga mateng pangki Manipur da British lengak lakhibadagi maruoiba mahiyama haiba tarabadi Western education hudokhiba sini haiba yai British colonial education gi pandamna icham chamba office ta thabak sunaba mi khujok khara puthokpa oirabasu Prithivi gi ahan balanjau loiraba matungdadi Manipur gi lairik laisu hairaba mioi singna malem gi pak chauraba lausing gi pukhai ifut phawba horakle India da phawrakliba Western education gi mahi adu Assam Bengal Sylhet amasung Dhaka na chingba mafam gi college amasung university singda mahi tamliba Manipuri singdasu kari gi phawroi Manipur manungdasu Chingtam animakta school masing khangdana lingkhatnarakle Johnstone High School so Calcutta University da affiliation phangle Manipuri loan so modern Indian language jama oina sakhangle naha oiriba mahiroi kaya so Bharat ki university singdagi law degree paiduna hanarakle aiba sing oza sing amasung lenga ki loisangda thabak toba mioi kaya thorakle Western education gi liberal ideas sing pamjaba novelists, poets, teachers, lawyers kaya thoraktuna dharma gi amadi khunai gi asoiba sing semdok ningbagi wa ngang ba horakle makhoi gi maraktagi hizam irabot sulikhalakhi mahak hiram khuding makta yauba thinker ama oina social reformer ama oina Hinduism gi ka henba amadi asoiba kaya semdokpa pamlakhi amang aseng khaibagi mayokta miyam hauduna achumba puthokpa kunai da laina sina sokhalliba kaya sibo hidak thaduna layeng bahurakle mathangda higher education amasung female education da mai onsinnarakle Hizamirabot Chursan Maharaj ki mayambung ton Chandrahas ki masanupi ahan komdon sanabu luhongduna laurami mahak mamag ibungo haiba mingthol galoinana magi masagi top magun kayadagi panchay member fawboirami matamdugi panchay member haibasi achouba singthaba yaba phammamani matamdugi panchay member amada khudongchaba kaya pirammi madudi thada lupa kunmanga low pari kunmanga aduta natana minai masal kaya amasuni ningthaugi akanba sakti leiba matam maduda Brahma Sabana inthokpa mangba sengbagi maramda akanba niyom kaya amuk thamlami miyama siba phawba mangle hairabadi poloiba phawba yaramde phumjinbana kayani sorat sonba yadaba su kayani akanba chairaki badagi miyoi kaya changba kinarami mangba sengba dharmagi kallaba marumda raton haiba phamma malairami manghallaba su amuk sendokpadi yarami adubu Seldi yamna changlami Brahma Sabana manghanbo oiragana lupa marifu siki yama payama ningthau na manghallagana lupa chamnga
Sanakya ahanna manghallagana lupa chani, Ratonna manghallagana lupa yankhai lorami. Irabotna Manipuri sing amatoina punsinnaba, Mapalamda choina takraba maitay singi pibam pagatnaba tattana khalami. Maramaduna Kristaptali singamaga chamapan kuntra mari, Pairen ginini panbanumit, Panchay member na luchingduna, Matamadugi saknairaba miyoi singaloinana, Sana kunungi playground gi, Tomal pambi horibadugi makongda, Serjot Maharaj Chursan thorak pangay duna layrame. Maharaj na thorak pada, Irabot kaloinana, miyoi singaduna chap manana changlaktuna hangat chakhi. Serjot ibungogi sana haktak kasida, Mamangayda, Nabudaw sing haktak tagi, Lan gi awa maisha kayana, Atopalam kayada kunda kiba maitay kayabo, Amuktang komjin miduna, Manipur jati pumna makiwayna, Siyamgat sagat piramu. Asumna haijabadagi, Sirjut na yaduna, Kristaptali singamaga chamapan kuntra mari, Megitang kuntrada, Nikhil Hindu Manipuri Mahasabhagi, Ahan Bamipam, Sana konungi Ras Mandanda, Maharaj Chursanna, Sabapati Waiduna Pamki. Atopa mapam kayadagi, Mipamadu Yawmalaki. Anisuba Mipamna, Kristaptali singamaga chamapan kuntrataruk, January gitang kuntrada, Silsargi Tarapur haina khangnaba mapam maduda pamki. Mipam maduda Maharaj Chursana lengbiduna Sabapati waiki. Amadi lamdugi maitay tariba miyoi kayaga unaduna khana nainaba kaya pangthoklami. Mafam madugi miyamna Maharaj na lengak paduda yamna nungai jarame. Ahum suba Mahasabhagi mifamna Kristaptali singamaga chamapan kuntra taret February tang kunipan amasung Mars tang ama amasung anida Mapalamgi maitay tariba Barmagi Mandale sahada pangthokpa tarame. Hana Sabhabati wariba Maharaj Chursan Singh Amadi Sahakari Sabhabati Maharaj ki mabai bungo Angom Tom Chau Singh Kudong sadaba kayadagi chatpangamdabana Mifam madugi thabak thoram pumba Irabot ta sinarami. Irabot na Mifam dugi damak lekang lambi amadi ising lambi da Barma yoki. Barma lamda Maitay kaya kundaduna layrami. Brahmadesh ki delegate Swagatakari Sabhapati Sri Churamani Sarmana Prastap Tauraga, Delegate Sri Chaichainanda Sarmana Samarthan Tauraga, Haunabi Matungina, Sri Hizam Irabutpo, Nikhil Manipuri Mahasabhagi Sabhapati Haplame. Mari Shubana Chingada, Kristaptali singamaga chamapan kuntranipan, December tarik kunmapan amasung kuntrada tauki. Mifamsi, Yamna maruay batanatana, Lamdam sige karigumba ihaw masagat pa hawbagi matang amoyrami. Masida Hindu haiba wahi silauthoglaga Nikhil Manipuri Mahasabha kauki. Mifam masida Hizam Irabot na Sabhapati amasung singa kampisatna General Secretary oiki. Jinga mifamda Irabot na singkatkiba matamdugi Nikhil Manipuri Mahasabhagi Phiralde Pakhangba Pafal yekpa oina sizinarami. Asigumba ahongba kaya lakpadagi Nikhil Manipuri Mahasabhabo political party oire haina Manipur State Darbar ki president na order tholame. Asigumba kaya dagi Manipur State ki karmasari yawba yade haibadagi Hizam Irabot Chauraba Panchayat member amadi Elangbom Tompok Laurung Sanghi head clerk ki pham thadoki. Masida miyoi kaya na Mahasabhada lehoki. Khara mana Mahasabhadagi toki. Chursan Maharaso Mahasabha se Rajniti dol oirabanina Mana oiramba Sabhapati ki phamdagi toki. Kristaptali singamaga chamapan kuntramapan February thada Andhro branch ki mifam Khogendrajit na chingba kaya na sinduna phamki. Masida Hizam Irabot Lalit Madhav Sharma Siletagi Yumnam Krishna Chandra Laisram Jugeshwar Kaisham Kunjabihari na chingba yawi. Asida natana matungdasu Mahasabhagi mifam kaya su phamki. Asumna mifam kaya atopa mafam kaya da phamduna leiramliba mi sing kaya bo sakhang maikhang nabadagi amattoina nungsi sanana hingminnabagi tanglaba tanja phangki. Kristaptali singamaga chamapan kuntranipan kuntramapan
Assamgi Digboida Thaugi Hokiba Sinmigi Andalon Kankhalakpa Amadi Iho adu Pak Sana Sogatnabagi Andalon adugi luchingba kaya Manipurda laklami Sri Kunjo Kauba Sinmi Mioy Amaso Imphalda laktuna Nikhil Manipuri Mahasabhagi luchingba singmunaduna Warina chingba sanaduna Sinmigi Mioy kayabu thabaktagi lauthokiba Assam Rifles na nongmai kapada Sinmi ahum susikiba Asigumba kaya asigi akan bahingsagi pibam kaya lakliba adugidamakta Irabot kaunaduna wari sanarami Sri Kunjo Kasargi Maitai Machane Irabotna Mahasabhagi Working Committee gi athuba meeting ama kauduna Digboy gi Thau Sinmi Singge Andolon adubu sogat pa hainu ware lauki Manipur Paujel Kauba Pause amada Phonglubagi-damak Sampadak Kaisam Kunjabihari gi mathakta case pauba matamdugi lebaki chupli pairiba singna thangalami Irabotna luchingduna kholau kaya lauduna miyamgi khongchat ama chattuna Sinmi Singge awabadu sarubiyarami Kristabta 1958 Manipurgi akut palaupham sing ising thumjin khibadagi awaba nanglingai charakasida Manipur State Darbar gi hukumna Manipurgi chengna chingba mapanda thadokpa amadi senjau paiba singna hau makhai wansin kiba yaba sina maram oiduna Manipurda cheng tanglami Lomigi low lokchanaba changdaba yadaba kaya lainaba selgidamak ahoma mamalda phau araiba khara taithokpasu senjau paiba karbar wala kayana makhoigi agent na singba thadoktuna phau khumjelami makhoina Manipurgi mapanda cheng thabagi thabak kanna tawrami Arapa maphamdagi Imphal tana sangarida phau pukhalakpa pumnamak kaithel yoraktre rice mill da changnarakle maram maduna kaithel da phau phangba wanarakle cheng phogi mamal na nong manong magi hengalakle cheng gidamak awaba kaya mayoknarakle amadi kasturi manaw nupa pholchan atopa marwari gi dukan kaya da cheng wanba changba matamda cheng phangnakhide hana phau sangbai da makhai pirambadagi lupa madagi asum masum tangkhalakuna lupa taret phauba yorakhi nupi praja kayana chengwan ba phanglaktrabada kasturi gi dukan da nupi mayam hupchin duna laurame nupi mayamna mabu thora u haina laukhi nupi singna lauba kaya bu tasinna dana thora u yakhide nakalamada magi macha nupana laure nupi pumnamak hanaki sahi sidadi Chagem bu chaba phanglabane mathangi chahidadi aikhoyi khuyaw phulga chengkupka chagem ga noi khairaga Manipur gi praja sing pijagadabane Kasturi gi machanu pana yamna usittana hairakpa nupi praja kaya khamba yadana saurakhi nupi pumnamak mayum dagi thoraktuna maikai gi lambi thong kaya da phau cheng karak pathingduna matamdudagi nupi mayam ihau sagattuna irang horakhi Matam maduda phau taknaba kol panglei leinaramde kol leibasi Marawari Kasturi Chan amasung thangjam leikai da leiba thangjam tolchaugi dani Hizam Mirabot matam mayambada mapalda leirami Kristabta 1958 December tha si mahak Manipurda leiramde Kasarda leirami mahakpo lamdam sigi nupi mayamna kauthoklami Nupi kaya sangin na thinbadagi nupi praja mayam awaba oire asokapan kaya thokle haiba pau taraduna panthaba tawdana masagi achinba kaya leirabasu January gi tang manga Kristabta 1958 gi numidang wairamda Imphal yoraktuna panthaba leitana miyoi kaya unarakhi matamasi Nikhil Manipuri Mahasabha leiribani mafamna naga mapaldani Nikhil Manipuri Mahasabhana ahanba nupilan gi marida senthok chensin mateng panglamlabasu mamai thangda mot manadaba kaya lakhi Sri Magha Lalit Madhav Sharma Banka Bihari Sharma na chingba nupilan gi marida makhoi kaya na tawba yaba tawkhre matungdadi Mahasabhana mateng kaya pangninglaktaba gi mawong urakpadagi Hizam Irabot ki yumda meeting tawduna Laikhuram Khagendrajit Singh Karam Bidur Singh Takhelambam amu selungna chingba kayana mateng pangnaba honaduna nauna
प्रजा सम्मेलनी हाइबसी सेमलक्खिबनी हिजम इराबोत सिंह सभापति एलांगबम तोंपोक सिंह जनरल सेक्रेटरी लोंगजम बिजोय सिंह असिस्टेंट लाइखुराम खगेन रजित सिंह मेंबर असुमना मियोय कया पुनसिंदुना प्रजा सम्मेलनी सेमी हौनरुब लेतना पुलिस लेन लंपाक्ता नुपी प्रजा कया यावना मियाम के अचौब मीटिंग नम पांथोक्लमी मदुदा इराबोत न हैरमी चेंग खुजोक कमनी बचंगलोबदा चेंग की महुत्ता ई खुजोक अहुम ओइने पिरखी सोक्लबा इमा इबेलगी ईना मिल थिंगबा तारबा चाकिदमक मणिपुर नुपी की ई तारबा अदुबो हौजिक नुपा ओइबा कयाना जेल मनुंगी फकलांग मुकीबदगी तुमिन्ना लैफम थोकप्रा मागी थमोइगी सेंगलबा वाहंगने नुपी सिंगी मरोइबा दाबी सिंगदे मणिपुर की मपानदा चेंग थाबा थिंगबियो अमदी फौ तकनब कोल मखै थिंगजनबियो मसिन क्वाइरंबन कैथेन अमदी अतै कैथेल कया सु पुमलेप लेपखि नुपी सिंगना अवाना निंगथम कया खांगदुना अहिंग कया लेक्तुना सन गारी वाला कयाना पुरक्पा फौ ताइबा सिंग थिंगजनखि नुपी कया कयाना मतम मदुगी मणिपुर स्टेट दरबार की प्रेसिडेंट टीए सार्प को साहेब अदुदा थोकलिबा अदुगी मरमदा महाराज ता पाउ यौखिनबा टेलीग्राम तौबिनबा हाइजखि मदुगी मरमदा नुपी कया अवाब नंखि असिगुम्बा नुपी लानगी कल्लबा इरांगी मतम मसिदा महाराज चुरचांदी मणिपुर लेरमदे नवदीप लेब मतमने अदुबो ममई थंगदा दिसंबर की तांग 1994 महाराज के अयाब फंगदुना पॉलिटिकल एजेंट जिमसन साहेबना मणिपुर की चेंग थाब थिंगबगी हुकुम अमा थोखि हिंदू धर्मद लुप्चब निंगथौ अमा ओइरबसु चुरचान महाराज चिंगमी सिंगा मरोइना खुलाकपा सिंगा अफब मरी थमनब होटनरमी महाकना तांगकुल अनाल कबुई माओ थंगाल न चिंगबा चिंगमी कांगलुप की मसा मसा की चनबी चक्चा युथक योखनब थौना हापीरमी महाराज की सही अंखई की लेंगाक मतम मसिदा मणिपुर बो मसक थोकना ब्रिटिश की लेंगाक मोंग लौदुना नोंगचुपलोम की मही मसिंग तंबीबगी मतौ तमदुना खुनाई अमसुंग धर्म की अवोनब पुरक्नब कन्न होटनरमी अनौब मणिपुर अमा ओइबदा नोंगचुपलोम की मही मसिंग की कांगलोन चंगदब यादे खलदुना महाकना जोन्सटोन हाई स्कूल की मथक्ता चोरचान स्कूल तंफासना स्कूल अमसुंग तोंबिसना स्कूल सुलिंखतके मही मसिंग की लोइसंगसो महाक मसामकना यंगसिनखि महाकना मणिपुर थबक तौदुना लैरिबा बेंगोली सिंगी मचा मसु सिंगना तमनबा बेंगोली स्कूल सुलिंखतखि चोरचान महाराज मसामक सानरोइनि अमसुंग सानबबु योखतपा पामजबा मिसक अमनि महाराजना पोलो फुटबॉल हॉकी क्रिकेट न सिंग मसाना सिंग चौखटनबा सानरोई सिंग मना मथुम पीदुना पुकनिंग थोगत पीरमी इरमदम की ओइबा मसाना सिंग मुकना योबी लाकपी थांग ताबसु चौखटनबा होनरमी महाकी मतमदा इम्फाल दिमापुर लंबी मोटर गाड़ी चटपा याबा मोंगदा सेमलमी ख्रिस्ताब्द 1994 महाराजना लेंगाक पाइरक्पा चही यांखई मपुंग फारक्पगा लोइनना महाकी लेंगाकी गोल्डन जुबिली पांथोखि पृथ्वी की अनी सुब लंजाव हौरक्पा मतम ओइबा अमसुंग महाराज चुरचान मसा इम्फाल दा लेतबना मरम ओइदुना गोल्डन जुबिली की थौरम मरु पिकना पांथोखि गवर्नमेंटना द स्टोरी ऑफ 50 years of the king in Manipur हाइना मिंगथोनबा सवेनियार अमसु फोंखि महाराज की चही यांखई मंगा सुजलक्पा अमसुंग मसा सोंजलक्पना मरम ओइदुना ख्रिस्ताब्द 1994 फंबालदगी कुमथरे अदुगा मचानुपा जोबराज बोधचंद्र सिंहबो मणिपुर की महाराज हापले अदुगा महाराज चुरचान सिंह ने नवदीप लेंखि ब्रिटिशना मणिपुर चही 53 की लेंगाक महाराज बोधचंद्र की मतम फाव चथखि